Ngasi numida weram phone khiba panam pause degi maru eba pau khara khangasaraga miyamda khudo tamjage Southern Nagalim da Kuki khulai paibasing changlakpa yaroi Kuki refugee identity singe banner makada khulai paibat lanai miyoi natraga group amada khudaktagi Southern Nagalim manungda operate tawba yaroi karigama wafam ase thawoidaba tarabadi maduda tholokpa afafata pumba masa masana pugadabane haina Food Hills Naga Joint Action Committee na warning tawrakli. Food Hills Naga Joint Action Committee FNJAC na thadorapa cherol amada khudaktagi Kuki refugee identity ge banner makhada operate tawriba lanai nataga group oina lairiba khulai paibasing Southern Nagalim gi manungda chathok chachin tawba yaroi karigomba lam helaklabadi maduda tholokpa afafata pumba masa masana pujagadabani haide Central amadi State Force na yelhaw furup ama oideba Naga miyamgi punsi amadi lanthum nga pangamdrabana haujikti karigomba pambay ama hekta sijinaduna Nagagi territory isa na ngak senjabig thaba pumbagi daita lawlagani mitom na Naga miyamgi langkhopchilakpa amadi Naga miyamgi mathakta miyo minay chatharakpa ase ngasidi tumina yengduna leibagi matam henkre hainasu cherol asina phongdorakli cherol asina makhataraduna Manipur da sahi ani pharaklaba Iraq ngasi loisinna ingtaba poraknaba kana honarengai chirakta Naga yelomi singi langkhopchinna yumai thaba amadi kai hema thong kaya ama chatharakli mijam mirakta khulai paihanduna thamlibasing amadi militant singa Naga community atamna attack kaya chatharakli aikhoigi paipu singna makhoiba miningsi yenglaga changjapam pibikibani adubo lebak thibadi saidangba sing achina ngasi lam mapu saduna hingsagi thong kaya lepna chatharakli haide makhatarapa pawda gamki bai checkpoint post amu hana hangdoknaba kotuna mare tawrakle Imphal Dimapur lambigi Kangpopi district manungda leiramba Kuki singi checkpoint post sing security post laukthokharaba matung gampi bai da amu hana checkpoint post hangdoknaba committee on driver unity kotu Sadal Hills na mare tawba haurakle Ngarang kaithe mami da thokib accident amaga mari lenana kotu Sadal Hills na warning tawraduna ngarang thokib accident aduda soglaba mioi ama truck amada alu bora marakta loolaga Imphal da puki haiba wafam thamladuna asiguma Kuki miyamgi security da singnaba phibam ama laklabana gampi pai checkpoint amu han hangdoktuna Imphal Dimapur lambida chatliba gari sing hanagumna section check tawba darkar oide haire Ngarangi kaithel mambi military colony ge accident asimakna itini tension lairiba matam asida Kuki Zo ge territory da law na sangsilapagi khudam amani amade masima Kuki miyamgi oina mipainingai ni amade community da security da singnarakpane amaramda miyoibagi minungsi yenglaga thabak tawkhiba adumakide kaithel mambi gi khunja singbu thagalle amadi nupi angang yauna michambu ngak semba haibase Kuki Zo ge wild time ethic ne Adumapu lona thup na mihui amabu conflict zone landuna puba haibase nanghongna irang tholaknaba sinbani maram masina thawdo asi tarayna laude matungda asigumba lona mi pubagi thabak chatharabade Kuki Zo da sathina khut halaknabagi barton tawbone haina laugani amadi matung tarakpada tholakpa afafate national highway asida service tawriba gari singi transport union sing trucker amadi mari lenaba singna data pujagadabane haide Lodina asiguma thong amu hanna chathadana balambi asida pungkunga mari section yengsinaba security na thugai khraba gamki bai checkpoint post amu hanna hangdoklagani peace amadi territory integrity ki damak checkpoint post asi amu hanna hangdokadabani haina su kotuna phongdorakli makhatarapa pawda maitei sing thangjing singda kaduna lai khurumba yaroi haiba kutogi wafam chatnaba yaba oide Kuki civil society organization tarungna puna thokpa cherol amana Maitei buthangjing singda kadana lai khuramba yaroi hana ki halakhiba adu sanaba yaroidaba unconstitutional oiba amadi Hindu singbo kairas part natraga Muslim singbo mekada chapa yaroi habagumbani haina Maitei Heritage Welfare Foundation na phongdorakle foundation asigi maikedegi Kuki CSO taruki wafam akan mamongda condemn tawraduna ningsingba thoktraba matamdagi maitei singna daramagi chatnabi ama oina Senglaba ibudok thangjigi khubamda khurumduna lakli maram asina senglaba maitegi lefam asida maitei singchangduna lai khuramba yaroi habasi chatnaba yaba wafam oide haide Kuki civil society organization tarungna punna tha asigi mapalda thokiba cherol amada thangjing chinggi manakta leriba buffer zolda maitei singdan silakpa yaroi han akanba wafam thamlakhibadagi
Maitei community-singgi marakta khoirang khuisaungnaba hengalakkhibani. CSO taruk asina punna thadorokhiba cherol aduda Kuki Zo singgi oiba political settlement ama Indian Constitution gi makhada puraktriba fawa maitei singna thangjingda kaduna lai khuramba yaroi kariguma lam hendana lai khuramba tarabade maduda tholakpa afafata pumba masa masana pugadabani haina suki halakhibani. Kuki CSO singgi wafam adubu maitei Heritage Welfare Foundation thadorapa cherol amana kana yaningdaba phongdokpaga loinana Kuki singgi wafam adu maitei singgi fundamental rights amasung free movement da atamnana singnarakpani. Thangjing kaduna ibodok thangjingmu chahi yoina khurumba haibase ariba matamdagi hauduna maitei culture ama oiduna lakli haide. Matam kharagi mamangda Kuki singna senglaba thangjinggi khubam leiriba mafamda Christian Cross yungchilamkiba amade thangjinggi maming nauna thonjilamkiba thawngsing akan mamongda foundation asina condemn tawraduna asiguma thabaksing tatharakpa asima community ki marakta henna hingsagi thodok-sing thoanaba honabani amade Ministry of Home Affairs and lamda masida mahausagi punsida hanjilaknaba lakhalagliba thorangsing aremba tahannaba honabani haina sumaral side asigumba unconstitutional oiba wafam kaya phongdorappaga loinana aramba thong kaya chatharakliba sing mari leinaba authority na yade haba khangnaba athuba matamda makhoigi mathakta chapchaba thabak lakhalhaudrabade extremist ki thabakta pungning thogatpa oina thoktuna makhatana hena communal oiba thong kaya chatharakpa yai thangjinggi matangda community anigi marakta leiriba tension ase phathanaba athuba matamda peaceful dialogue ama taunaba thorong lakhokadabani haina su mari leinaba authority singgi pungning chingchilakli makhatarapa pauda lising aniga subna kunga mari base ki IPS officer taraga taruk Manipurda posting pirakhre record ama oina mamang sahi lising aniga subna kunga mari base ki IPS officer taraga taruk matam amatada Manipurda posting pirakhre provision da leiriba IPS officer taraga taruk asige manungda Manipurdagi chigogjim tungnung kauba officer ama yauri aduba maitei machadi amata yaudre Manipurda mahausagi phibamda hanjilaknaba central government na lawrakpa singthaningai oiba khongthang amo oina IPS officer taraga taruk Manipurda posting pirakhibani thorang asimangna central government na Manipurda santi hanjilaknaba haksina lawi haiba takle haide official datagi matung ina Manipurda mamangthakta sahi amada IPS officer posting pirakpa masing ase asuki matik PA kumjalising aniga sumna taraga nipalda Manipurda IPS officer amata posting pirakhide kumjalising aniga sumna taraga mapolda officer ane kumjalising aniga sumna kunda officer amma amasung kumjalising aniga sumna kunga mathoida officer ahum posting pirakpagi record lai sahi amagi manungda khwaidagi masing yamna IPS officer Manipurda posting pirakpa hadaki asina ahanbane probida leiriba IPS officer sing asi Manipurgi karamba district singda mathau tawgadagi haibagi matangdadi paw asina kupna phongdorakhide makhatarapa pawda nupi sanaroida khut changlakpa course phagaikhrei Manipur na yumbu oidina pangthokliba hongphuguni palsuba National School Games listing aniga subna kunga mari weightlifting masanada saruk yaba lakhibe Karnataka state ki nupi sanaroi marida khut changlubani haiba Karnataka gi coast police na phagaikhrei haide police na fagalaba coast adude Karnataka gi Sahungal Belgari 10 dagi hauzina Khumalampak boys hostel room number 22 da Ramesh Alagudegar sayengkhani pan apopa laikhidraba Bahu Alagudegar ni haide pawasin hai weightlifting gi nupi sanaroi singa aduda coast asina physical assault amade molest thare haina youth affairs and sport ke director na Imphal police station da wakat thangalakkhibani wakat aduda yumpham oiraga hariba Karnataka gi coast adu police na phagakhibani haide panbayavade Manipur na yumbo oidina pangtholiba nipugani pansuba National School Games listing aniga subna kunga mari ase chaliba tha asigi tarete gi hauduna ngasi loisingkhibani hariba tournament asida Karnataka dagi weightlifting nupi sanaroi manga saruk yaba lakhibani police na fagalaba Ramesh ngarang numida Imphal West ke duty magistrate ke mamangda putholaba matung makhata na wahang paung chathanaba numit 6 nigi police custody da rimalok thakare haide